Houkhre chahi Englishing ani kulhumdoigi May 3 lamdam asida thokliba irang asida haktengnana chaitheng fangliba Imphal East District ki lamlai kendragi khulpumbagi Yumthong Khuding da chatlaga Pukmen Paomenaba gi thoram ama political activist Sapam Kangleipal na Ngasidagi Houkhre ahauba numit asida sana sabi amadi thamna pokpi khul ani gi Yumthong Khuding Changduna miyamga haktengnana Pukmen Paominakhi chahi humdra helaba ahal singda ipugi namai sen amadi iboki sengau sen haina mingthonduna khulgi ahal kayada Yenthokhi matam sangna club sing awaba mayok naruraba asidagi amuk hanna nohauna na mahausagi punsida hanjilakpa yanaba football team gi uniform set amasu club ta kutsinaki khongchada duga mari lainana political activist Sapam Kangleipal na fongdokhibada lamdam asida thoklakliba chahi ani faraklaba irang asina maram oiraga miyamgi punsida chauna chaitheng piriba asida aikhoi amana amabu mateng pangnaba yamna mathau tarakpana maram oiraga irang asigi hakthengnana chaitheng fangliba sana sabi di thamna pokpi khulda khongchat asi chatpa haubani ngasidagi hauriba khongchat asi makha tana chathakigani hauji koiriba fiba masida aikoi punna awa ana hangnaduna senmitlon asi karamna fagat hangani amadi mangkiba matam asi karamna khopkatnaba karamba thorang lokhatkani haibagi matangda khanakhi haina fongdokhibaga loinena lamdam asibu malemda masak takpada achauba thodang lauriba haugatlakliba naharol singda irang asina maram oiraga thengnariba khudung chadaba sing asi karamna koknaba hotnagadage haugatlakliba naharol sing asina matik chaba achangba tungi yumbi ama oirakpa ngamnabagi matangdasu khongthang kaya paikhatpa haunabagi matangdasu kupna khanakhi hairi sok lising ani be kulhumdoidagi chatharakhiba akhoi lansina moikanda Manipur gi miyam singsi ayambana society ji kitang awaba phibam amada leiba haitare aduna akoi ngasi jidagi horakanda lamlai gi akoibada leiriba imung mayam singse loinamak changakanda awana hangbagi thoromama akoi ngasi dagi hosabani ahobunu misdaida sana sabidagi changamaga ngasi thamna pupibo akoi changni nongningi leirakanda amuk lemhoriba khul singsi akoi loi changakanda awana hangminarakanda akoi punna Senmilonji kamaina fagalangani mang riba matam jingji kukhatnanaba akoi karam bathorang semgatkani khudamoina akoi ngasi mafam sidaida akoi gi ahallaman mayam jingsi chahi humdragi matakta leiba ahan jingsi daida akoi nupa singi oina namai sen haidana aduga nupi gi oina sengau sen haidana amaina khara angamba mateng pangamme aduga leiriba sigi maikai sigi nupi singi oiba committee macha semakanda Sigi jina amuk hayeng sendan lambi oiba magi senthok lainanaba adugi lambi ama semnanamgi dawta koina nupi singi committee macha seme ini club sizu chahi ani hena thabak se tawroktrabanina club sing youth sing jina loriba role dudi myam loi khangbiramani adugu club ki oiba magi sana konabagi tonga ba responsibility myam ge tawroktrabanina ngasi club sigi jo koina football tournament kai ka yaujaba phangnanaba football team amagi uniform ngasi sumaina khulsigi oina scenery ne aduna mathang atopada chatpadasu adumaina leiriba khulsingigi awat apa mayam jingje koi menkhatnabagi khongchat amane na ngasi digi hudok chabane haita